Manipur Yaona awang nongpokta Akhak Arao Yaoba Nong Churaba Yai. Lakliba numit 8 ni asida Manipur Yaona awang nongpok lamdamgi state Singda Akhak Arao amadi nungsit yauna nong taraba yai hairi. National Weather Forecasting Center Imphal Meteorological Department ki Weather Forecast Bulletin amagi matung inna Arunachal Pradesh ki mathak thangba saruki lower tropospheric level Singda cyclonic circulation ama leibaga loinana Bay of Bengal dagina awang nongpok lamdamgi state sing faubagi lower tropospheric level Singda akanba southwesterly southerly wind sing lei haina fongdokli. Masigi safu oina lakadorba numit 8 ni asida Manipur, Arunachal Pradesh, Assam amasung Meghalaya, Nagaland, Mizoram amasung Tripura amadi sub-Himalayan West Bengal amasung Sikimgi mafam mayam amada natraga mafam ayambada Akhak Arao amasung pungda kilometer 30 dagina nifu fawagi changda sitpa nungsit yauna mayai oirap tawbadagina kalap tawba Nong Churaba Yai haina fongdokli. Weather Bulletin asina makatana lakliba June 3 amasung 4 da Manipurgi mafam kharada yamna kanna nong tagani haina panbaga loinana Arunachal Pradesh, Assam amasung Meghalaya, sub-Himalaya, West Bengal amasung Sikimgi mafam kharada lakadariba numit mangani asida akan madagina yamna kanba fawbagi changda Nong Churaba Yai haina su khanghalagli.